Masana Masabu People's Democratic Republic of Kukiland ge President ni haina claim tawzaba Mark Thangmang Haukip National Investigation Agency na Belda hek thadorakpaga Manipur Police na re-arrest tawkhre. Mahak India ke mathakta lan hoba yauna tongan ba case kayaga mari lenna NIA na Hakibani adum oinamak NIA gi custody dege Belda hek thadorakpaga tonganba case amaga mari lenna mahak amukhana Manipur Police na pagatkibani mahak ahan oina New Delhi ge Krishnagar da leiba Masagi yumdagi kumja ignasinani kunithoi gi me kunmari da phakibani matamadu da social media da wafam kaya phongdorakpa amadi furup masal gi marakta nungsinatna ba wafam kaya phongdorakpa gi damak tongan ma charge kaya so mahak mayuk nakibani mahak NIA court Imphal West na haukiba leibak pupa numita lupa lakh ahum ge bon amasung manaba sanfam ge Surety Anida Bell the Thadurakibani, Belgli Adu, Mahaki Luinabi, Churachanpurdiki, Lanikim, Lovmum, Atopa Ming, Kikimna, Tagalakibani, Authority na Fundarapin Matung in Nadi, Marty Haukipna, Atopa, Mui Ahum, KS Kipgen, Lungho Hau Kipgen, Amadi CSK, Mate, Luina social media platform sing down for Masagi Marakta, Yangtina ba propaganda kaya, Chatarakibani Hadi.